Asumna inunganbisu hospitaldagi discharge tawrakle. Inunganbibu mayumda ningthina pothahalamaga masu mayumda halakle. Numidangdu pung 6 muktari. Masa singdoklaba matung famungda long ni hiptuna Thanil wakhal macha macha thadaba hori. Laisembina Tamo chak loire chak chanaba tawrase. Ai mapandai yam chasale charoi. Nasa thoro. Tamo chadana ai kamai chadeno. Imana hangladi ai kai khumdoino. Wa makha tarano chathorojo. Thanil wahai kharadu hairaga call lama tawi. Sir, kari paw libirage. Hayang se ai lakani. Nakhoi elet oina layu. Yam cheksingadabane. Thokliba thodoktu araiba nate. Fani sir, plan khudima yam cheksina tawjari. Laisembi Thanil da yengduna amuk famungda family. Thanil Laisembi da hanna yenglamdana phone du wari sanaduna matakta kakhali. Ain haise taba natra. Arapada yum inkhol yawba lama malainaba thorangto athubani. Nupa du haife ngakchanana. Hi sir, ai phone abasinjagi. Fare tham. Just 8:30 am ai mafamdu da lakani. Wari du saba loiraduna Thanil sor sangna hondoktuna nawdol sakta thokliba thajabu mamit kuptana yengli. Wakhal macha macha su khanba horakli. Inunganbibu karigi hatnaba thaurangliba. Kana makna selliba thaurang pumnamak mangat chap manakre. Mamangdasu amukta thokidriba thaudokni karamna hekta irai laina khangani. Thanil nongdon thaki thajabu amuktang pena yenglaga nungsina machinda soli. Dadagi macha nangbu karam kanda gyan taraktoino. Dada yang ware. Nang dadabu warauribro. Asumna numittu Thanil ahing tumdaba makai wakhal yamna khalame. Plan pumnamak tawduna hayenggidamak pothakhre. Asomna na jingkai amadi langlen lohongbagi matam leple. Athubada hongnaba haiduna tawri. Jingkai langlenda phone tawi. Phone da ring ani hum chatbaga adam pakhalai. Thoibi chaisibya. Langlen firol loisinbagi mama nabi amani su faminari. Phone da su loudspeaker thadoklure. Thadoina haima kainu tawrisina. Jingkai na hairakliba wadu tabada makoi pulap noi. Langlena singaktani bema. Noise matamda yorakanda khangni. Jingkai tumin laikre phone da su thamdei. Sanariba wari da taduna machin khumdana nolai. Nungsina yari bema. Nayam paktrega nasaktuga hawdonga male. Benikana ahoine haigamadana ihamala haba. Hamuksu tairetu. Langlengi mamaida makut thindana noi. Makhoi mari amuk punna nokminai. Jingkai phone du thamkiba khanghaudre masinda su soli muru. Ngantana chopi daudi. Langlen jingkai phone thamkibadu khanghauribani. Adubu amuk hallaga tawrudre. Gyantana horen oina tawragi khanduna table mathakta phone du thangatli. Langlena peleko noisidi. Wari aduna taba amta laitraba. Thadoina mai haise ihaponte ni tawrise. Lekrak manungdana amta lolukhige. Nongsina yarise noisoba janaba tawrase. Thengeba imana watho amani. Benikana aidi hogatle nole hokedra. Ai nupa amta thirukhige. Thadoina ai bibige sasalao. Soida kuina leiba yaba nate. Langlena ngaikhone nupa hairaga ama leire. Thadoi nangla Benika nangla ama koiro. Nungsina moidi loi leibane ayoina koibige kanano ne. Langlena noi mejaduna ne. Maina chingja khrajani ko. Nang phagi tawda mina awanki mankini. Thadoina kaidagino nupa haibo masakam dawge. Masaki wadi leitre phajabada. Nungsina adudi kamai tawne. Benika gidi ama leibane. Thadoigi hello. Thadoina aibu nupa yam phangdabai tapta. Ai ngasi saurtana ne nupa ama pharaga koklisini se. Langlena yare lesson mai wasimana to wari malibige kona lesson bagi. Wathi ngangna dana thadoi hoisu mayumda hanna batawri. Somo balana Langlel amta ngaikho. Kedaragi ma. Nane bisa khoidagi sebum khara leiro. Sese. Aikhoi magi hauna bitawra dawni. Sebum na ngawboin tawradan. Thuna halau ko ai ngai rabani. Hoi
ꯅꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯁ ꯈꯦꯗꯅ ꯑꯃꯨꯛ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯍꯥꯏꯅ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗ ꯏꯅꯨꯡꯉꯥꯟꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ. ꯏꯅꯨꯡꯉꯥꯟꯕꯤ ꯀꯞꯂꯒ ꯑꯩꯒꯤ ꯃꯁꯛ ꯐꯖꯕ ꯄꯤꯌꯣ. ꯁꯅꯥꯇꯣꯝꯕꯤꯅ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯀꯅꯥꯅꯣ ꯃꯁꯛ ꯐꯖꯕ ꯍꯥꯏꯕꯣ? ꯃꯃꯥꯅ ꯄꯤꯗꯣꯏꯅꯦ. ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯕꯨ ꯊꯦꯝꯂꯤ. ꯕ꯭ꯔꯖꯃꯅꯤꯅ ꯏꯆꯥ ꯊꯣꯏꯕꯤ ꯄꯄꯥ ꯋꯥ ꯍꯥꯏꯒꯦꯁꯦ. ꯏꯅꯨꯡꯉꯥꯟꯕꯤ ꯄꯤꯔꯤ. ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯁꯛ ꯐꯖꯕ ꯄꯤꯌꯣ. ꯄꯤꯗꯣꯏꯅꯤ. ꯁꯦ ꯀꯞꯀꯅꯨꯀꯣ. ꯅꯪꯅ ꯀꯞꯄꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯂꯥꯛꯑꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯀꯞꯄꯔꯣꯏ. ꯄꯥꯕꯨꯡ 이반이 ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯥꯒꯤ ꯃꯅꯥꯛꯇ. ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯂꯛꯂꯤ. ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯊꯥꯅꯤꯜꯗ ꯐꯣꯟ ꯇꯧꯏ. ꯐꯣꯟꯗꯨ ꯔꯤꯡ ꯀꯨꯏꯅ ꯈꯤꯡꯗꯕꯤ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ ꯏꯗꯣꯝꯆꯥ, ꯀꯩ ꯂꯩꯔꯒꯦ? ꯁꯅꯥꯇꯣꯝꯕꯤ ꯅꯤꯛ ꯂꯥꯎꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯥꯎꯕꯤꯁꯦ. ꯊꯥꯅꯤꯜ ꯅꯥꯎꯕꯤ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯊꯧꯔꯤꯕ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ. ꯌꯥꯝ ꯄꯥꯈꯠꯅ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯈꯨꯝꯂꯛꯏ. ꯅꯥꯎꯕꯤ ꯀꯩꯗꯧꯔꯒꯦ ꯏꯗꯣꯝꯆꯥ? ꯌꯥꯔꯒꯗꯤ 이bungo ꯅꯪ ꯌꯨꯝꯗ ꯑꯃꯇ ꯂꯥꯛꯀꯦꯔꯥ? ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯒꯥꯔꯤ ꯃꯈꯣꯟꯁꯨ ꯇꯥꯏ. ꯌꯥꯅꯤ ꯏꯗꯣꯝꯆꯥ, ꯑꯩ ꯂꯥꯛꯀꯦ. ꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯨ. ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ 이domꯆꯥ ꯊꯝꯃꯒꯦ. ꯏꯅꯨꯡꯉꯥꯟꯕꯤ ꯃꯀꯣꯛ ꯆꯤꯛꯄꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ. ꯄꯥꯕꯨꯡ ꯀꯣꯛ ꯌꯥꯝ ꯅꯥꯏꯌꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ. ꯃꯁꯛ ꯐꯖꯕ ꯂꯥꯛꯑꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯑꯩ ꯅꯥꯕꯤꯗ꯭ꯔꯦ. ꯑꯁ ꯅꯥꯏꯌꯦ. ꯑꯩ ꯍꯤꯞꯀꯦ. ꯀꯣꯛ ꯅꯥꯏꯌꯦ. ꯁꯦ ꯁꯤꯗꯅꯦ ꯉꯥꯛꯇꯪ ꯍꯤꯞꯄꯣ. ꯑꯩ ꯃꯁꯛ ꯐꯖꯕꯗꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦꯀꯣ. ꯏꯅꯨꯡꯉꯥꯟꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯅꯥꯕꯗꯨ ꯈꯥꯡꯉꯤ. ꯃꯆꯤꯟꯗꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ. ꯕ꯭ꯔꯖꯃꯅꯤ ꯃꯈꯥꯗ ꯀꯨꯝꯊꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤ. ꯀꯞꯀꯅꯨ ꯃꯃꯥ. ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ. ꯏꯆꯥꯒꯤ ꯐꯤꯕꯝ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ. ꯅꯪ ꯃꯃꯥꯅꯤ. ꯈꯔ ꯃꯈꯩꯗꯤ ꯈꯪꯐꯝ ꯊꯣꯛꯏ. ꯁꯅꯥꯇꯣꯝꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯑꯩꯅꯕꯨ ꯃꯣꯏ ꯄꯥꯕꯨꯡꯗ ꯋꯥ ꯂꯣꯠꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ? ꯉꯔꯥꯡꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯦ. ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯏꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯩ ꯈꯪꯗ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯑꯃꯨꯛꯁꯨ 이bungo ꯊꯥꯅꯤꯜꯅ ꯍꯥꯏꯕꯗ 이ꯆꯥꯒꯤ ꯀꯣꯛꯇ ꯎꯇꯨꯞꯀꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯈꯤ ꯍꯥꯏ. ꯃꯥꯅ ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯆꯪꯂꯒ 이ꯆꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯕꯗꯨꯅꯤ. ꯑꯗꯨꯕꯨ 이ꯆꯥꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯝꯕ ꯃꯤꯁꯛꯇꯨꯗꯤ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯌꯧꯔꯛꯄꯗꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯌꯦ. 이bungo ꯊꯥꯅꯤꯜꯗ ꯂꯥꯟꯅ ꯈꯟꯒꯨꯝꯁꯤ ꯑꯣꯏ ꯄꯥꯕꯨꯡ. ꯐꯔꯦꯁꯦ ꯀꯞꯂꯅꯨ, ꯇꯣꯛꯂꯣ. ꯑꯩ ꯊꯥꯅꯤꯜ ꯂꯥꯛꯂꯒ ꯋꯥꯔꯤ ꯑꯀꯨꯞꯄ ꯈꯔ ꯁꯥꯒꯦ. ꯑꯩꯒꯤ ꯏꯇꯥꯎ SP ꯑꯃ ꯂꯩ. ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯃꯉꯣꯟꯗ ꯈꯪꯍꯜꯂꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ. ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯊꯥꯅꯤꯜ ꯌꯧꯁꯤꯜꯂꯛꯂꯤ. ꯊꯥꯅꯤꯜ ꯎꯕꯗ ꯕ꯭ꯔꯖꯃꯅꯤ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ. 이bungo ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯉꯣ ꯑꯁꯤꯗ ꯐꯝꯃꯣ. ꯁꯅꯥꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ 이bungoꯒꯤ ꯆꯥꯅꯅꯕ ꯈꯤꯇꯪ ꯁꯦꯝꯂꯛꯎ. ꯌꯥꯔꯅꯤ 이domꯆꯥ, ꯁꯦꯝꯕꯤꯔꯨꯔꯅꯨ. ꯑꯩ ꯆꯥꯔꯛꯄꯗꯁꯨ ꯉꯥꯏꯔꯤ. ꯌꯥꯗꯦ ꯂꯩꯔꯝꯃꯨ. 이domꯆꯥ ꯁꯦꯝꯂꯨꯈꯤꯒꯦ. ꯁꯅꯥꯇꯣꯝꯕꯤ ꯆꯪꯈ꯭ꯔꯦ. ꯊꯥꯅꯤꯜ ꯇꯞꯅ ꯀꯀꯥ, ꯅꯥꯎꯕꯤ ꯀꯩꯁꯨꯝ ꯇꯧꯗꯕ? ꯇꯧꯗ꯭ꯔꯦ. ꯍꯧꯖꯤꯛꯇ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯄꯣꯊꯥꯍꯜꯂꯝꯕꯅꯤ. ꯍꯣꯏ ꯀꯀꯥ, ꯑꯩꯁꯨ ꯀꯀꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯕꯅꯤ. ꯑꯩꯁꯨ ꯅꯪꯒ ꯑꯀꯨꯞꯄ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯕꯅꯤ. ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ. ꯍꯣꯏ ꯀꯀꯥ, ꯑꯩ ꯋꯥꯔꯤꯁꯦ ꯀꯔꯣꯝꯗꯩ ꯍꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ. ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯗꯨ ꯆꯤꯡꯅꯗꯅ ꯀꯀꯥꯗ ꯇꯝꯃꯨ. ꯊꯥꯅꯤꯜ ꯋꯥꯔꯤꯁꯤꯡꯗꯨ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ. ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯃꯤꯠꯃꯛꯅ ꯎꯍꯧꯕ ꯈꯔꯗꯨ ꯇꯝꯂꯝꯃꯤ. ꯑꯗꯨꯕꯨ 이bungo, ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯊꯝꯂꯛꯇꯕ ꯃꯤꯁꯛ. ꯏꯆꯥꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩꯒꯤ ꯌꯦꯛꯅꯕ ꯊꯤꯕ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯀꯅꯤ. ꯀꯀꯥ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯅꯥꯎꯕꯤꯅꯗꯤ ꯃꯤꯗꯣ ꯁꯣꯏꯗꯅ ꯈꯪꯒꯅꯤ. ꯊꯧꯗꯣꯛꯇꯨ ꯊꯣꯛꯂꯝꯗꯥꯏꯗ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯄꯗꯨ ꯑꯩꯅ ꯂꯥꯞꯅ ꯎꯍꯧꯕꯅꯤ. ꯅꯥꯎꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯄ ꯌꯥꯔꯣꯏꯗꯧꯔꯤ. ꯁꯅꯥꯇꯣꯝꯕꯤꯁꯨ ꯇꯟꯖꯥꯗꯨ ꯆꯥꯅ ꯍꯦꯛ ꯆꯥ ꯄꯨꯁꯤꯜꯂꯛꯏ. 이bungo ꯆꯥ ꯄꯥꯏꯌꯨꯁꯦ. ꯊꯥꯅꯤꯜ ꯆꯥꯗꯨ ꯂꯧꯏ. ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ 이domꯆꯥ, ꯅꯥꯎꯕꯤꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯇꯨꯝꯍꯧꯔꯦ. ꯉꯁꯥꯏꯗꯒꯤꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯁꯦꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯝꯕꯅꯤ. ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯑꯩꯁꯨ
ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯅꯤꯜ ꯇꯞꯅ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯏꯗꯣꯝꯆꯥ, ꯀꯀꯥ, ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ꯫ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯨ꯫ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯋꯥꯈꯜꯗꯨ ꯈꯪꯍꯜꯂꯨ꯫ ꯑꯩ ꯅꯥꯎꯕꯤꯁꯦ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯁꯨꯝ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯑꯩ ꯈꯪꯉꯤ ꯏꯗꯣꯝꯆꯥ꯫ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ, ꯅꯨꯄꯤ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯥꯎꯕꯤꯗ ꯏꯆꯜ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯟꯖꯗꯦ꯫ ꯌꯨꯝꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯨꯄꯤ ꯂꯩꯔꯕ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯅꯥꯎꯕꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯄꯥꯝꯃꯤ꯫ ꯕ꯭ꯔꯖꯃꯅꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ꯫ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯨꯝꯕ ꯅꯣꯏꯒꯤ ꯏꯃꯨꯡꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯈꯟꯈꯤꯅꯤ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯏꯆꯥꯗꯒꯤ ꯈꯪꯕ ꯄꯥꯝꯃꯤ꯫ ꯊꯥꯅꯤꯜ ꯆꯤꯡꯅꯗꯅ, ꯀꯀꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯧꯔꯛꯈꯤꯕ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯑꯣꯏꯍꯜꯂꯦ꯫ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯒꯗꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯏ꯫ ꯅꯆꯥ ꯀꯥꯎꯖꯗ꯭ꯔꯤ, ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯈꯜꯂꯦ꯫ ꯑꯩꯅ ꯀꯀꯥ ꯍꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯇꯥꯍꯜꯂꯣꯏ꯫ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯀꯀꯥ꯫ ꯋꯥꯔꯤꯗꯨ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯊꯥꯅꯤꯜꯒꯤ ꯋꯥꯐꯝꯗꯨ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯕ꯭ꯔꯖꯃꯅꯤꯁꯨ ꯌꯥꯔꯤ꯫ ꯊꯥꯖꯕ ꯄꯨꯝꯕ ꯊꯥꯅꯤꯜꯗ ꯊꯝꯗꯨꯅ ꯃꯆꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯁꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗ ꯂꯩꯁꯦꯝꯕꯤ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯏ꯫ ꯂꯣꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯕ ꯃꯤꯅꯤ꯫ ꯃꯤꯒꯤ ꯃꯤꯇꯦꯛ ꯃꯤꯔꯧ ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯂꯩꯁꯦꯝꯕꯤꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯌꯥꯝ ꯆꯝꯖꯕ ꯃꯑꯣꯡ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯁꯦꯝꯕꯤꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ꯫ ꯂꯩꯁꯦꯝꯕꯤꯅ, ꯗꯥ ꯂꯣꯌꯥ, ꯇꯥꯕ꯭ꯔꯥ? ꯏꯆꯜ, ꯀꯔꯤ ꯂꯩꯔꯒꯦ? ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯝꯕ ꯐꯦꯛ ꯁꯥꯗꯨꯅ ꯊꯥꯔꯛꯑꯒꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯏꯆꯜꯁꯤꯗꯤ ꯅꯕꯨꯡ ꯂꯩꯁꯤꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯏꯕꯨꯡ ꯂꯩꯕꯒꯤ ꯅꯆꯜꯁꯨ ꯆꯥꯎꯊꯣꯛꯆꯔꯤꯅꯤ꯫ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯅꯪ ꯂꯥꯛꯀꯗꯕꯅꯤ꯫ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ꯫ ꯑꯍꯣꯏ, ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯂꯤꯛꯂꯥ ꯃꯃꯧꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯔꯤꯕꯣ? ꯂꯩꯁꯦꯝꯕꯤ ꯐꯣꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯗꯨꯅ, ꯗꯥ ꯂꯣꯌꯥ, ꯑꯩ ꯊꯝꯃꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯎꯔꯛꯑꯒꯦ꯫ ꯂꯩꯁꯦꯝꯕꯤ ꯐꯣꯟꯗꯨ ꯃꯣꯟ ꯃꯌꯥꯗ ꯊꯅꯝꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯣ, ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯂꯩꯁꯦꯝꯕꯤ ꯌꯥꯝ ꯏꯪ ꯇꯞꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯁꯤ, ꯅꯨꯡꯊꯤꯜꯗ꯫ ꯂꯩꯁꯦꯝꯕꯤ ꯅꯨꯡꯊꯤꯜ ꯍꯥꯏꯔꯛꯄꯗꯨꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯁꯛꯇꯝꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯩ ꯊꯕꯛꯅꯣ, ꯀꯗꯥꯏꯗꯅꯣ? ꯑꯇꯩ ꯅꯠꯇꯦꯗ, ꯅꯥꯗꯣꯝꯆꯥ ꯊꯣꯛꯄ ꯏꯃꯥꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯌꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ꯫ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ꯫ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯦ ꯍꯥꯏ꯫ ꯃꯗꯨ ꯍꯪꯂꯨꯁꯤ ꯇꯧꯕꯅꯦ꯫ ꯍꯥꯏꯅꯔꯤꯕꯗꯨ ꯆꯤꯡꯈꯩꯒꯤꯅꯤ꯫ ꯏꯃꯥ, ꯍꯌꯦꯡꯁꯦ ꯇꯥꯃꯣꯅ ꯊꯕꯛ ꯑꯃ ꯆꯠꯁꯦꯅ ꯍꯥꯏꯕ꯫ ꯑꯩ ꯇꯥꯃꯣꯗ ꯑꯝꯇ ꯍꯪꯂꯛꯈꯤꯒꯦ꯫ ꯂꯤꯛꯂꯥ ꯍꯔꯥꯎꯅ, ꯑꯦ, ꯑꯗꯨꯗꯤ ꯆꯠꯆꯔꯣ ꯆꯠꯆꯔꯣ꯫ ꯏꯃꯧ ꯊꯕꯛ ꯂꯩꯔꯗꯤ ꯌꯥꯔꯦꯗ꯫ ꯏꯃꯥ ꯅꯆꯜ ꯅꯨꯄꯤꯒ ꯆꯠꯂꯒꯦ꯫ ꯏꯃꯧꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗꯅꯦ ꯎꯠꯅꯤꯡꯗꯅ ꯇꯧꯕꯅꯤ ꯏꯃꯥꯅ꯫ ꯂꯩꯁꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯍꯣꯏ ꯏꯃꯥ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯥꯗꯨ ꯂꯤꯛꯂꯥꯒꯤ ꯀꯥꯗꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯅꯤꯜ ꯀꯥꯗ ꯆꯪꯈꯤꯕꯗꯨ ꯂꯩꯁꯦꯝꯕꯤ ꯎꯍꯧꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯔꯦ ꯊꯥꯅꯤꯜ ꯍꯜꯂꯛꯄ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯃ ꯑꯅꯤꯗꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯆꯤꯡꯅꯕ ꯈꯔꯁꯨ ꯐꯥꯎꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯀꯥꯗ ꯊꯥꯅꯤꯜ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯃꯥꯗ ꯍꯥꯏꯖꯤꯟꯈꯤꯕ ꯑꯣꯏꯗꯕꯗꯨ ꯇꯥꯔꯝꯂꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯇꯥꯃꯣ, ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯈꯜꯗꯨ ꯋꯥꯏ ꯁꯪꯕꯒꯨꯝ ꯇꯧꯏ꯫ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯨꯗ ꯇꯁꯦꯡꯕꯗꯤ ꯊꯥꯅꯤꯜ ꯍꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯗꯨ ꯈꯪꯗꯅ ꯂꯣꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯇꯥꯃꯣ, ꯍꯌꯦꯡꯁꯦ ꯌꯨꯝꯗ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯏꯃꯥꯒ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯊꯥꯅꯤꯜ ꯐꯣꯟꯗꯨ ꯑꯗꯨꯝ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ ꯍꯌꯦꯡ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯇꯥꯃꯣ ꯊꯕꯛ ꯆꯠꯂꯁꯨ ꯊꯤꯟꯕꯇꯪꯗꯤ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯄ꯭ꯂꯥꯟꯗꯨ ꯊꯥꯅꯤꯜꯒꯤ ꯃꯐꯝꯗꯗꯤ
ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯍꯣꯏ ꯍꯣꯏ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ, ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯑꯅꯨ꯫ ꯊꯥꯅꯤꯜ ꯐꯣꯟꯗꯨ ꯍꯦꯗꯐꯣꯟ ꯊꯤꯜꯂꯒ ꯏꯁꯩ ꯇꯥꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯣꯌꯥꯗꯤ ꯂꯩꯁꯦꯝꯕꯤꯒꯤ ꯋꯥꯈꯜꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯑꯌꯨꯛꯇꯨ ꯏꯅꯨꯉꯥꯟꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯃꯁꯛ ꯐꯖꯕ, ꯅꯪ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦꯕ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯆꯥꯕꯨ ꯁꯦꯟꯅꯔꯤ꯫ ꯕ꯭ꯔꯖꯃꯅꯤꯁꯨ ꯂꯩꯔꯤ ꯃꯆꯥꯒꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯆꯥꯕꯨ ꯁꯦꯟꯅꯔꯤ꯫ ꯕ꯭ꯔꯖꯃꯅꯤꯁꯨ ꯂꯩꯔꯤ ꯃꯆꯥꯒꯤ ꯅꯥꯛꯇ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯌꯨꯝꯕꯗꯤ 12 ꯊꯥꯕꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ꯫ ꯕ꯭ꯔꯖꯃꯅꯤ ꯃꯆꯥꯕꯨ ꯍꯔꯥꯎꯅꯅꯕ ꯍꯥꯏꯗꯨꯅ, ꯏꯆꯥꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ? ꯄꯥꯕꯨꯡꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ꯫ ꯏꯅꯨꯉꯥꯟꯕꯤ ꯎꯏꯁꯤꯜꯂꯤꯕ ꯃꯤꯠꯇꯨ ꯇꯞꯂꯤ ꯄꯥꯡꯗꯨꯅ, ꯄꯥꯕꯨꯡ ꯁꯛ ꯊꯤꯕ, ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯒ ꯀꯣꯏꯕ ꯆꯠꯀꯦ꯫ ꯃꯥ ꯂꯥꯛꯑꯣ ꯍꯥꯏꯌꯣ, ꯍꯜꯂꯣ ꯇꯧꯋꯣ꯫ ꯕ꯭ꯔꯖꯃꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯛꯊꯣꯔꯛꯏ꯫ ꯍꯣꯏꯁꯦ ꯆꯠꯇꯣꯏꯅꯦꯕ꯫ ꯏꯆꯥꯒꯤ ꯃꯁꯛ ꯐꯖꯕꯗꯣ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒꯅꯦ ꯀꯣꯏꯕ ꯆꯠꯇꯣꯏꯕ꯫ ꯏꯆꯥꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯅꯦ? ꯏꯅꯨꯉꯥꯟꯕꯤ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ, ꯃꯤꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯃꯥꯒ ꯆꯠꯇꯣꯏꯅꯤ꯫ ꯏꯅꯨꯉꯥꯟꯕꯤ ꯊꯛꯈꯥꯏꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯕꯅꯤ ꯅꯥꯔꯛꯄ꯫ ꯑꯗꯨꯕꯨ ꯐꯒꯠꯂꯛꯄꯒꯤ ꯐꯤꯚꯝꯗꯤ ꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇꯨ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯤꯡꯈꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯪꯂꯨꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯦꯡꯂꯩꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝꯗ ꯊꯥꯅꯤꯜꯒ ꯊꯤꯜꯂꯝꯗꯨꯅ, ꯊꯥꯅꯤꯜꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛꯇꯨ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯤꯡꯈꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯪꯂꯨꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯦꯡꯂꯩꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤꯁꯨ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝꯗ ꯊꯥꯅꯤꯜꯅ ꯊꯤꯜꯂꯝꯗꯨꯅ, ꯊꯥꯅꯤꯜꯁꯨ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯧꯅꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯃꯄꯥꯝꯗꯒꯤ ꯑꯦꯛꯇꯤꯚꯥ ꯊꯧꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯏ꯫ ꯂꯣꯌꯥꯅ ꯔꯨꯝ ꯅꯝꯕꯔ 206꯫ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯇꯞꯅ, ꯗꯥ ꯂꯣꯌꯥ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯦꯝꯕꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯂꯣꯌꯥ ꯂꯩꯁꯦꯝꯕꯤꯕꯨ ꯎꯕꯗ ꯍꯦꯟꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯍꯧꯔꯛꯂꯤ꯫ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯅꯪꯁꯦ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯐꯖꯩ꯫ ꯑꯁ, ꯗꯥ ꯂꯣꯌꯥꯁꯤꯃ ꯃꯥꯏ ꯍꯧꯅꯕꯤ ꯍꯧꯔꯛꯂꯗꯧꯅꯦ꯫ ꯂꯩꯁꯦꯝꯕꯤ ꯏꯆꯝ ꯆꯝꯅ ꯂꯣꯌꯥꯕꯨ ꯈꯜꯂꯤ꯫ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯜꯂꯨꯗꯦ꯫ ꯂꯣꯌꯥ ꯍꯧꯒꯠꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ꯫